President Droupadi Murmu na Ngarang Saknairaba Meeoi 34 Award Khutsinnakhre Hairi. New Delhi da leiba Rashtrapati Bhavan na pangthokpa thauram amada President Droupadi Murmu na Meeoi 3 dapat Mavibhushan, Meeoi 10 dapat Mabhushan amadi Meeoi 53 dapat Masri pikre. Padma Bhushan fanglabasinggi manungda India gi hanagi hockey captain Sri JSPR amasung Bihar gi hanagi Chief Minister Sushil Kumar Modi yauri. Padma Shri fanglabasinggi manungda cricket sanaroi Rabi Chandra Ashwin, classical saisakpi Dr. K. Amankuti Ama yauri. Manayan thokpagi thoramda Vice President Jagdeep Dhankar, Prime Minister Narendra Modi amadi Center ki Minister kayamarum saruk yaki Hairi. Kumsi sahi ki Republic Day thoramda leibak asigi Saknairaba Meeoi 138 dapat may award pinaba lauthokibani. Masigi manung dapat Mavibhushan 3, Padma Bhushan 18 amasung Padma Shri fanggadaba Meeoi 132 yauri. Mana fanglabasinggi manungda nupi kun 3 amasung mapalaibaki Meeoi 10 yauri Hairi.